Hi mayam, makhan mathen channel bu thawai tan yengbiriba mayam punmang pu ahanba makpada thagatpa phongtuk seri loina na lagliba July gi date 20 ga 5 Sunday numita makhan mathen channel bu thawai tan yengbiriba isinau singi ba give away ama pangtok segani loina na lakadriba week asida yengbiduna best comment pibirakpa miwi adugishu thamjari give ama mayam shu ngaimirabu lakadriba Sunday July 25 numita kanana win tawbage haibadu yengminashi
또. 그래 이게